Sora Singwangmada pung mapan muktaba duwaida lairelama phare Forest Department da sinakre. Lamdam asigi performing arts sing yokhatnaba mayang lambam mangkana governor da daksinkre. Numit taret khakta oirabasu Chief Minister Oihanbiyu Leibak ki problem sing Loisinjage IS Konthauzam. Maira Paibi ki president ki yumda bom thanamle yaningdaba phongdokre. Central Forces na Manipur thuwaibada BJP na tumina laire Kanguzam Ranjit. Modi amadi Amisahagi makhong kolaga Chief Minister Phamdagi tadanaba honaba leader amata Congress ta yaude Ranjit. Reconstruction amasung restoration ki thabak monitor amasung supervise taunaba committee ama semkhre. Silongi Redland mahausa gi saktamda samgat sagatpa honadi GAD. Thabaktagi potharabi RIMS ki Dr. Rita mayummaktada mihathina hatpiramba aduni rest in peace. Jenims-ki retired senior dermatologist Dr. Yumnam Lokendragi Yaripok Yambem Laikaida Laiba mayumda ngasi ayu anganbada sakangdabasingna nongmai kapsilamle nongmai tokning amasu phangle hairi. Manipur dengue na naba 2,994 yaukre. Fioma Township Mandale region gi police singda rebel group singna attack tawraga hatkre. Hoi sarda sum leiragadi miyamgi government su semba ngamloi aduga irangsu sukloi loiroi khara mukhaiba ama yam darkar tai kaisu leitaba khaidoraga state khag semakpa Mizoram gomba Sikkim gombana Nagaland gombana center gi leader sing nikhanba ngamaga idom hingjaramba Bharat pokringaidagi poklaklaba isagi khudingmak leijaba kankraba British amadi awa maithiba piriba ipa ipudugi sada nauda noi ekhoina tansaba kharada kaisun leitaba amagum amukau amuk saibi tauthamaga khongup seng leibase ai yengba yam ware haina asumna arambai tengkongi PRO Robinangang khorakpamna phongdrokli.